ꯊꯣꯛꯈꯤꯕ 2017ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯖꯨꯟ ꯖꯨꯂꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯟꯗꯛ 2024ꯒꯤ ꯃꯥꯔꯆꯀꯤ ꯗꯦꯠ 13ꯗ ꯅꯧꯅ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯕ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯔꯝꯗꯤ ꯑꯩꯒ ꯅꯨꯄꯤ ꯑꯁꯤ ꯑꯩꯒ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯖꯥꯇꯤ ꯃꯍꯥꯛ ꯑꯩꯒ ꯆꯍꯤ 2-3 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ 2-3 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀ ꯑꯩꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯈꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯑꯩꯒ ꯔꯤꯂꯦꯁꯟꯁꯤ ꯀꯌꯥ ꯐꯠꯇꯕꯗꯒꯤ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯇꯣꯛꯅꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯇꯨꯡꯗ ꯑꯩ ꯊꯕꯛ ꯁꯨꯗ ꯌꯥꯗꯕꯅꯤ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯏꯕꯣꯝ ꯆꯣꯏ ꯈꯪꯅꯔꯦ ꯗꯥꯏꯕꯣꯝ ꯆꯣꯏ ꯈꯪꯅꯕꯗꯒꯤ ꯑꯩ ꯀꯣꯏꯅꯕ ꯅꯨꯄꯤꯗꯣ ꯄꯨꯔꯛꯑꯒ ꯁꯤꯡꯗꯥ ꯗꯥꯝꯗ ꯆꯠꯂꯨꯁꯤ ꯈꯣꯠꯂꯨꯁꯤꯅ ꯍꯥꯏꯅꯕꯗꯒꯤ ꯆꯠꯂꯀꯥꯟꯗ ꯁꯥꯅꯩ ꯌꯨꯅꯩꯕ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏꯗ ꯆꯦꯟꯗꯒꯗꯧꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯑꯩꯈꯣꯏꯅ ꯑꯍꯨꯝꯅ ꯇꯧꯖꯔꯨꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯡꯗꯣꯛꯆꯔꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯥꯔꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯦꯡꯗꯣꯛꯆꯔꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯗꯤ ꯄꯥꯔꯇꯤꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛ ꯇꯥꯔꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯗꯤ ꯄꯥꯔꯇꯤꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯁꯥꯅ ꯌꯥꯜꯂꯧꯖꯔꯤ